Lisingani kulhumdoi me humdagi thokliba Manipuri rangasi national media Singna ethnic class ni Haina adumak Laana Wahanthok Peeroidabani Haina Cookie Organization for Human Rights Trust Kohur gi Maikai digi fungdurakli Kohur gi chairman SS Benjamin Mategi wafam paleduna power corridor na report tawrakhibagi matungina Manipuri rangasi ethnic class nati pakshana manghan takhanba mioi kya lanjena hanba amasung street ki asoibani Nakalani ki marakda matom tamak thorakpa communal conflict nati irang asi manada pamongda miyamna awaba nangba amasung street ki soibana masak takpa humanitarian tragedy ni hairi ISS Benjamin Martina Fongdokhibada aikoina nathaiduna thamliwa chumba amadi asengma khudingmak yamna maru oidiba hakchinna lawdaba yadaba ngaktani Manipur ge punbaki missing gi manungda maitaina chada yankhai manga aduga kukizo community gi oina chada 13 tamakni political administrative amasung institutional gi oiwa state gi oiwa power structure da majority community da adumak ngamna chatli Irang ase conflict situation amada manana leiba furup anina awaba nangba nate adubo hojiksu leipak asigi national media singna makoina nungaiba mongna irang asi ethnic violence ni haiba wahai singna dumak masak takna na bohonari masigi wahai sing asi chumdabata natana moral da yengbadasu yamna khudong thiningai ni hari report asina makhatara duna lisingani kulhumdoi gi me ahumdagi thokliba irang asi haurakpada hingsa gi thodok sing manana thokhide mafam amaga hingsa thokpagi chang manade state ki capital asi miyam bungak senanabagi khudong chaba du pigadavani adomoinama capital city Imphal asi akiba masak oiraba mafam oiraki haina maral city irang asi hingsa yauna muknabani haina irai laina phongdokpada asengmadudi mangki thokiba thodok singdi micham miyam paktaknana lanjenaba mangan takhanba masung upai leitabagi phibam da leiba duni akak number phibam da national media na tumina leishin ba haibasi neutral oi haibi yaroi irang asibo community gi oi marakta muknabo oina miyam da uhan ba haibasi puksel sengdaba amani lana paudambada mioi kyagi punsi manglabada national media na makhoi gi thodang adu na thairaga thamma yaroi Haujikti fibam asida wari liraga legadabnate irang asida mara leiba sing chapchana madugi teksak fangangadabani kukizo community na makoibu masak khangbiba achumba amasung akpi senbiba ki tangai fadaba du lei hairaduna irang asi maning tamba manung mapan sengba judicial inquiry ma chathaduna mara leiba sing chapchana cherak pigadabani lanjena khiba miyam amukhanna khunda leita hangadabani haina Kohur gi chairman SS Benjamin Mategi wafam paladuna report asina makhatari